Manipuri in Kolkata MIK na Sinduna, West Bengal gi Kolkata da Leiba Manipuri Ningol Shing, Chakouba gi Thouram Ngarang Pangthokhre, Kolkata gi Airport Authority of India Community Hall da Pangthokhre Thouram aduda, Maitei Tangkhul Kabui, Muslim, Christian, Hindu, Bengali amadi, Punjabi Ningol Chani Yankai Romna Sarukyaki, Punna Mioi, Jamri Yankairom na Saruk Yaduna Pangthokhre Thouram Maduga Mari Leina Manipuri in Kolkata MIK General Secretary Rosit Kaisham Hai Ningol Chakouba ase Harau Kumhai Amani Khana Pangthokpanate Masri Manipur gi Leijariba culture asibu Yokhatnabagi Pandam da Pangthokpane Furukudingmak Amatani Amadi Amana Amagi Mateng Pangnaduna Punna Hingminagadabani Haiba Wakalon Asina Mang Tharaga Ningol Chakouba gi Thouram ase Pangthokpane Mamangi Chahi Manipurda Thokliba Lanasna Madam Oiraga, Ningol Chakouba Thouram ase Pangthokpa Ngamhode, Adum Oinamak, Lan Leirabasu, Aikoina Aikoigi culture Amasung Nat ase Yokataba Yadi Kanduna, Chahi Asidadi Thouram ase Pangthokpani Haiki. Ningol Chakouba se kenoni, Akoi Manipurda, violence against Yamama Laitara Kasu, Koi Silaiba Manipuri, in any community Kodimak, Christian, Muslim, Maitei, any Kodimakse. Manipuri apoi myam se amatani commission amaga nusingadobani operation pinaduna nusena lagidobani habigi wakhalonda sindiraga koi Chakouba se tawjabani duga koi sahigi mamang se koi Manipuri balance na maram mo pangtokpa ngamjawje duga hadakti akoi gi culture aba yokapa habje masi violence ka mailende mamgi culture mang pa habje koi asok solok popor mo hoi habi khajaraga koi celebration ni har khalaga tawjab nate koi culture yokapa sense sing cha chen mayam singje koi amaga connection naba nusinaba peace lainabi damukta odi wakhalon da koi Chakouba